Indian Airforcena Imphal Airportta Ngasi warplane ani Pairaktuna routine exercise Pangthokhre. Laibak asiga Chennariba Myanmar, Bangladesh amasung China da haujik nauna lakliba singnaba kaya asi yenglaga. Indian Airforcena notice to airmen notam isu tawduna tha asigi taraga humdoidagi kun fauba. Northeast India da large scale military exercise pangthokani haina laukthokhiba matungin ngasi ayuk pung taraga mathoi minute kun charom tabada routine exercise Pangthokhre. Indian Air Force ki maikaidagi ngasi Imphal Airportta pangthokhiba routine pre-plan exercise asi lakadoriba numit kharani asidasu makhatana pangthokani haire. Ngasi pangthokiba routine exercise aduga mari lainana Indian Airport Authority na thokiba official public advisory amana ngasi pangthokiba routine exercise aduna airport ki thabak thoramsingda akaiba mata laikhide. Airport sing normal oina thabak tawkhe Indian Air Force na routine oina exercise pangthokiba aduda miyamna pakhatana pungning laitana leiviyo. Miwa thajabigano exercise asi pangthoklingai manungda miyamna mapung phaba cooperation pibiyu haire. Maraksida Indian Air Force ki maikaidagi phongdoklibana India ga yumthangnariba laibak singna haujik pirakliba chaitheng kaya asi yenglaga India ga lonariba China, Bhutan, Myanmar amasung Bangladesh border da Air Indian Force ki deployment sem saba amasung rapid response capability gi test tawba oina large scale military exercise asi November 13 dagi kun fawba pangthokane. Hairiba exercise asida major fighter aircraft air defense unit amasung integrated defense system sing yaugane maruwaina Sukhoi 30 MK1 Rafale Mirage 2000 Tejas amasung Jagur na chingba advanced fighter jet sing saruk yagane haujik pangthokliba Indian Air Force ki large scale military exercise asigi mangoina na haukiba October 13 dagi November 10 fawbada exercise Trisul 2025 pangthoktuna Army, Navy amasung Air Force yauna major military drill pangthokpa laikhre haire. Nitish Kumar makhatana Bihar ki Chief Minister oiragane yumsa kaisa natraga sagolsel numita nauna wasak lauragane. Car Blastta Chennariba Dr. Umargi yum IED Sijinnaduna Thugaikhre. Haukiba November 10 da Delhi gi Red Fort manakta car bomb pokhayanduna miyoi 10 rom siyankhiba amadi kaya amana sogapan nangankhiba duda maruwaina Chennariba Dr. Umar Navi gi Jammu and Kashmir gi Puwama da laiba mayum security na IED Sijinnaduna Thugaikhre haire. Palwama gi khunja singna thogdok asigi matangda phongdokhibada security agency singna ngarang mafam aduda laklaga IED Sijinnaduna Puwama gi Kola da laiba Dr. Umar Navi amadi maki imung manunggi miyoi singna lainariba yum adu tumna thugaikhibani haire. Thogdok aduda Dr. Umar Navi gi imunggi miyoi amata asogapan yaukhide. Adubu Thugaiba aduda Dr. Umargi yum adudi lauba yadana mang tahankhe. Thogdok asigi matangda Dr. Umargi imungi miyoi singna media da wafam amata phongdo haiba yakhide haire. Panba yabade November 10 da Delhi da car bomb pokhaikibagi thogdokta Dr. Umar masamaksu sikhre haina launaribane. PDFki ambusta Junta Lanmi Yankairom Hatkhre Myanmar Junta gi mayokta lan horiba People's Defense Force PDF na Saigang region da Junta Lanmi gi mathakta achoba ambush sathaduna Junta Lanmi Yankairom Hatkhre loinana taraga mangana fajinkre haire. Report asigi matungin na Saigang region ge Kantavalu amasung Khenyu Township ki ngamkhai manakta Junta Lanmi amasung mapangoidiba PU Sote militant gi apunba miyoi samana saba Lanmi kangbu amada PDF na lumduna landa sathakhe khut thokna ba du pung ahum rom sathakhe yamna kanna khut thokna ba du da PDF ki Lanmi singna Junta Lanmi Yankairom Hathkhibane loinana yamlaba khulai singsu laukhre haire. PDFki ambush aduda kalam adubu lusingkhiba commander Hatkhrebaga loinana atopa Lanmi sing kaiduna senakhe. Junta Lanmi na mapangwaina chatminariba PU Sote na khudum chansinduna lairiba Kantavalu ge Wito dagi kin yutam na lakpada tamthiraba attack adu sathagibani haire. Luhongbada Touheidaba Thabak tawkhiba adugi Lalle-Soikhre Haijarakhre Iol Inat yokhat luptin Iol na miyamga loinana paksana sangsilagliba khunai asigi miyamgi luhong khongdongbada Touheidaba Thabak thoram mayam ama Tauksin yansilagliba si karamna tawhalwaidagi haibagi matangda AMSki office da Iol gi thongmi singa Heritage Convent ki Executive Director Sanjenbam Bikram ga punna phaminaduna tana tikna minakhre haina Iol gi General Secretary M Jaina press ta thadorokpa cherol asina haire. Cherol asina hai tana tikna minakhibaga loinana haukiba numit kharanigi mamangda Oza asigi machanupi Luhongbada Touheidaba khara tawkhiba dugi asoiba adu punna wakhal taminakhe. Khunai asigi luhong khongdongbagi kaifadraba machat adugi maramsing kumna khangminabaga loinana mahak masana miyamda soikhre lankhre haijabaga loinana matung tarakbada Iol amadi miyamna paikhalagliba khunai asigi generation kananabagi damak changsilagliba
Public mass campaign asibu sawatminanaba hainasu lepnakhi haina sirol asina haire